Ngasigi phongkiba tongan-tonganba pausisingdagi lokhatjaba pausingi update pijari ahanbada maruiba pau Mizoramgi civil service khalaba Churachandpur macha ama listdagi lokthokre militant singna Assam Rifle personnel 13 phajinkre haibagi pau aranbani hairakli thajanadabadagi changba nungainadabani haina khemchana phongdokhibaga loinana maiteine taba mafam singda kuki jo sing lakbada akaiba leitre Churachandpur morena singba mafam khara natana jomi singna taba mafam singda maitei sing changbada akaiba leitre haikre maramda lanjelaga leiriba sing MLA singa unahangadori Manipur lengak na ngasi IDB sing amamamgi account lupa lising ani chamri kun kapsin gadori NH2 da maiti chatba yadabagi maram thigat hanaba malem thongamna court wagat kre kotu na kihalakpada action lokidabagi matangdasu yengsinnaba haijakre arambai tengolna nongma panba mifam pangthokre mitop khandokdana census pangthoklabadi miyamgi achoba ihok lakani haina JFD na phongdorakli accident ta miyoi amasire safety tank pokhaikre Laimakongda changsilamba counter blockade ki khongjang khudakdagi handokle haina LACO na phongdorakli yotek thangtek marakta purakpa timber sing phagatkhre high court na pakhum piraknaba khanghankhre Imphal West the Kulai Fakale Ukrulda Bunker Singh Thugaikre sexual harassment ki complaint amata laktri haina monchang na pongdorakli mari matang suba taibi mangangda doctorate ki mingthol pirakpada lewana nungaiba pongdorakli license yaudana ayos amasung herbal gi hidak sunglamba singgi mathakda action logadori Manipur Information Commission ki singthaningai oiba wail na chayet naramba wafam ama loisinkre Iran amasung US na ani suba round gi wari sanaba loisinkre Nissan Motor India gi anoba Graphite MPV launch tokre Lamphel gi IOS Hospital Kairauda honglagani digital payment ta Manipur na awangnu-pokta khwaidagi sothaba state oire Modi gi makha taba chahi 10 gi reform red map ahum puthokre Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana hojik pausing amuk sandongna pijari Mizoram Public Service Commission MPSC na loba Mizoram Civil Service Examination da Churachandpurdagi candidate ama khalubadagi wathok lakre wathok adu waroisin puraknaba lokholakpa khongthangda candidate adu examination adu da mai paklaba singi list dagi lokthoklaga nauna anoba result lokthorakre Mizoram Public Service Commission na lokhiba Mizoram Civil Services Combined Competitive Examination lisingani kunmanga da Churachandpurgi ZMA Road 2 dagi Benwam dagi Samuel Chingfong mungna punamak 185.3 phangduna 12 suba rank da laktuna MCS Funky Mahakpu examination aduda khalakpa aduda state aduda achoba wathok oirakpaga loinana result adu chanaba yaroi haiba demand sing tongan-tonganba maikei singdagi lakhi haina paugi likhun singna phongdok narakli wathok adu lakpadagi Mizoram Public Service Commission gi additional secretary K Landrin Kimana ningthokaba numita press release thoktuna haukiba February 4 da laukthokiba examination gi phal adu chanararoi amasung nongna semdoklaba result sing laukthoklagani haina phongdokhibani examination asida thaba yadaba candidate amagi ming phal asida yauramba thengnaki masi mamangda khanghodabagi ni haina su makhatana phongdorokhi Manipurda tangdu leitadaba phibam mayoknaringaida Assam Rifles ki personnel 13 militant singna phajinkre haiba pau ama social media da sandorakle Manipur Post haina ming thonba social media ki platform X ki account amada ngarang ayu pung 13 rom tabada Indian Army ki manung challiba Assam Rifles ki personnel 13 militant singna leitaldagi phajinkre haina thagalaki personnel sing adu lenga ki mayokta thabak tawbani haina maral sibaga loinana micham singi yum mai thaba amadi khongjang changsinbada nomai kapasingni hainasu phongdokli makhataba pau adu share tawrakigani hainasu phongdokhibani India Today gi fact check na viral oirakiba post adu thigaluba matamda artificial intelligence AI sijinaduna semba oiramki loinana Assam Rifles ki personnel sing militant singna phakre haibagi report amata leite haiba khangki militant singna Assam Rifles ki personnel khara phajinkre haiba pau adu Thina ba hona bada marik jumba likhun amata phangba ngamkhide karigumba adugumba thodok adu thoklamlabadi national amasung local media da paksanna phongdokadabane hainasu phongdorakli Manipur police na X da thadorakhibada Assam Rifles ki personnel phakibagi thodok amata leite sandorakliba pau adu Indian Army gi pungning hanthahanba yaba aranba pauni hairi X da thagalakiba picture adu atopa news report amata yaurakpa thengnade Economic Times na kumsing lising ani kulhumdoi gi December 10 da phongkiba
ꯑꯣꯏꯕ ꯄꯥꯎꯗ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯐꯣꯇꯣ ꯌꯥꯎꯕꯗꯤ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯤ ꯎꯪꯈꯠꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕꯗꯒꯤ ꯆꯪꯕ ꯅꯨꯡꯉꯥꯏꯅꯗꯕꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯕꯨ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯅꯁꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯑꯃꯗꯤ ꯀꯨꯝꯕꯤ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯩꯇꯩꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯖꯣꯁꯤꯡ ꯂꯥꯛꯄꯗ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯂꯣꯏꯅꯅ ꯖꯧꯃꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯃꯩꯇꯩꯁꯤꯡ ꯆꯪꯕꯗ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯟꯖꯤꯟꯅꯔꯤ ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯔꯦ ꯏꯝꯐꯥꯜ ꯌꯥꯎꯅ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯝꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯍꯟꯖꯤꯟꯗꯅ ꯂꯩꯔꯤ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯁꯥꯟꯇꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯄꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ IDPꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯕꯗ ꯃꯔꯛꯇ ꯑꯊꯤꯡꯕ ꯄꯤꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯅ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯅꯗꯕꯅꯤ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯇꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯕ ꯈꯛ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔ ꯆꯥꯎꯈꯠꯇꯅ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯃꯣꯏꯔꯥꯡꯗꯒꯤ ꯋꯥꯡꯉꯨ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯦꯝꯂꯒꯅꯤ ꯂꯣꯏꯅꯅ ꯁꯨꯒꯨꯅꯨ ꯅꯥꯄꯠꯀꯤ ꯊꯣꯡ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ IDPꯁꯤꯡꯕꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ MLA ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯍꯥꯏ ꯄꯣꯂꯤꯇꯤꯛꯁꯀꯤ ꯈꯦꯠꯅꯕ ꯌꯦꯡꯂꯒ ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯅꯕ ꯑꯁꯤ ꯑꯐꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯃꯒ ꯑꯃꯒ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯒ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯔꯝꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯒ MLAꯁꯤꯡꯒ ꯎꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯥꯡꯒꯣꯜꯗ ꯍꯧꯖꯤꯛ IDPꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡ ꯑꯗꯨꯒ ꯀꯦꯟꯗ꯭ꯔ ꯑꯗꯨꯒꯤ MLAꯁꯤꯡꯒ ꯎꯅꯕꯒꯤ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯈꯥꯗ ꯁꯤꯟꯕꯅꯤ ꯑꯣꯄꯣꯖꯤꯁꯟ ꯑꯃꯁꯨꯡ ꯔꯨꯂꯤꯡ ꯍꯥꯏꯕ ꯂꯩꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯄꯨꯜꯂꯒ IDPꯁꯤꯡꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯗꯛꯀꯤ ꯑꯋꯥꯠ ꯑꯄꯥꯅꯆꯤꯡꯕꯁꯤꯡ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯒꯚꯔꯟꯃꯦꯟꯠꯇ ꯔꯤꯄꯣꯔꯠ ꯂꯥꯟꯈꯠꯍꯟꯒꯗꯧꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ 58,000 ꯔꯣꯝ ꯂꯩꯔꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯇꯉꯥꯏꯐꯗꯕ ꯄꯣꯠꯆꯩꯁꯤꯡ ꯂꯩꯖꯅꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ IDPꯁꯤꯡ ꯑꯃꯃꯝꯗ ꯂꯨꯄꯥ 2,910ꯒꯤ ꯆꯥꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯅ ꯀꯥꯞꯍꯟꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ IDPꯁꯤꯡ ꯑꯗꯨꯅ ꯃꯣꯝꯄꯥꯛꯅꯆꯤꯡꯕ ꯂꯩꯖꯅꯕ ꯑꯃꯗꯤ ꯑꯇꯩ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯄꯤꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤꯗꯃꯛꯇ DCꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯁꯨꯡ MLAꯁꯤꯡꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕ ꯍꯧꯅꯈ꯭ꯔꯦ ꯁꯦꯛꯃꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯑꯣꯏꯅꯗꯤ IDPꯁꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯩꯔꯤ ꯃꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯍꯟꯕꯒ ꯂꯣꯏꯅꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯁꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯀꯥꯞꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯣꯄꯣꯖꯤꯁꯟꯒꯤ MLAꯁꯤꯡꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ ꯃꯔꯤ ꯂꯩꯅꯕ DCꯁꯤꯡꯅ ꯏꯟꯚꯥꯏꯠ ꯇꯧꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯛ ꯑꯁꯤꯗ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯃꯥꯡꯊꯛꯇ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯈꯤꯕꯗꯨ ꯃꯈꯥ ꯁꯝꯊꯕ ꯑꯣꯏꯅ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯦꯕꯤꯅꯦꯠ ꯐꯝꯒꯗꯧꯔꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯏꯝꯐꯥꯜꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯆꯠꯀꯗꯧꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯗꯕꯒ ꯂꯣꯏꯅꯅ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣ-2 ꯑꯃꯗꯤ ꯑꯇꯩ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯤꯍꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗꯕꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁꯇ ꯋꯥꯀꯠꯈ꯭ꯔꯦ ꯋꯥꯀꯠꯆꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 256 ꯑꯃꯗꯤ 257 ꯉꯥꯛꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯃꯥꯡꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯕ ꯀꯣ-2ꯒꯤ ꯃꯥꯌꯣꯛꯇ FIR ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ ꯋꯥꯀꯠꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯃꯄꯨꯡ ꯐꯥꯅ ꯂꯧꯕ ꯉꯝꯗꯕꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯁꯤꯁꯨ ꯂꯝꯕꯤ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯐꯪꯗ꯭ꯔꯤ ꯀꯨꯝꯖꯥ 2019 ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯣ ꯂꯩꯇꯕꯒ ꯄꯥꯡꯀꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯀꯣ-2ꯅ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟꯁꯤꯡꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯈꯣꯡꯒꯥꯎꯅꯔꯤ
highway sing thingibana maitegi truck driver amadi lalon etik tawriba mioi cha kaya awaba mayoknari haina palladuna cherol asina ka henba thawongda kihan khanganwagi thawong chatharakpana phurup asigi mioi singna kangpupi phawraga chatpa hauji ngamdri atopa state ta mai tamliba mairoi sing amadi ana layengi tangai phadana mapal lebak ta chatliba mioi sing aeroplane tongba natana atai atopa pambai leite senthok nemliba state asida khundariba maitei phuruki mioi singna tangai fadaba thabak chatok chasin tawbada aeroplane tongba maramna yamlaba senpham ama chading tawhalli akaknaba phurup amana khundariba state ama fauna chatliba national highway da aki akang yaudana chatok chasin tawba phangandaba haibasi constitution gi article 14 da yawba right to equality khongawnabani lambi thingkibana maram oraga tangai fadaba changda yadraba polamsing amadi hidak langtaksing ka hena mamal wangkhalakliba asida lengakna matik chaba thorang amata lokhatpa ngamdre kumjalising ani kulumdoi mi ahumdagi maitei singna kangpokpi fauna chatok chasin tawbada armed forces na athingba piriba asigi maram judicial commission ama semduna tigarhanbagi mathau tai haiba warolsu yauri Arambai Tengol headquarter ki meeting makada Arambai Tengol nompok chingkhei ngakpa khurai na sinduna Imphal East ki manung chanba Moirang Kambu mayai lekai da leiba puriba puraba lampakta noma panba mifam pangthokre mifam aduga mari leinana Arambai Tengol CMP GSQ ki commissioner W Munindro na hai Manipur ki haukiba puwari da thokiba chahi taret khuntak bana Manipur ki yellow phurup singda achoba para amadi tambi khrabani adubu lamdam asida khunda mainariba yellow phurup khudingmakna masa masagi oiba wakhalona mang tharakpa punsinbagi wakhalon leiraktaba aikoi masel chingthanaba amadi puwari khangdaba kupna naina hodaba kaya asina ngasigi phibam asi ohelakhibani ngasidi lamdam asigi puwari thijinba kupna naina bagi tangai phadaba tangkak adu lakle haibo wafam sing thamki mifam aduda saruk yakhiba Manipur University gi Manipuri department gi assistant professor Naurem Chanatombana hai nongma panbagi mifam asi lamdam asigi yellow phurup singi laifamlen ama oiriba laibung singda pangthokpa chungani hairaduna maitei phuruki oina nongma panba mifam pangthoknaribasi masak thokpa afaba imung khunai amakidamak wakal loksing piba mifam ohensi haiki mangna makatana mifam asida pukningda amakpa leitana iphurup iramdamgidamak achetpa wakalon thamba ngamgani loinana mifam asina amata oina punsinbagi pangal sagatpagi mathakta khunai asida yellow phurup sing kari karamba phibamda leiri tungi mirolgi damak kari kadang thaudang lousige haiba adu khanna nainaduna thabak oina onthoknabagi tanja pibagi mifam ohensi haina su phongdokhi District Administration na sinduna Bisnupur da census lisingani kuntareta saruk yagadaba official singi training hokre ama romdana Manipur da NRC natraga manaba mechanism ama chana handuna mitop sing khandokpagi thabak mapung phana tawdriba phawba state asida census ki thabak pangthokpa yaroi haina campaign for just and fair delimitation na akanba khongjang changshlingai cherak asida census lisingani kuntaret ki ahanba tangkaki yumkok masing thigadoriba asiga mari lainana numit humni gi oiba training program ngarangdagi Bisnupur gi mini secretary ta hokre campaign for just and fair delimitation Manipurna mitop hana khandoktuna census ki thabak pangthokpa yaroi haibagi matangda paring naina miyamga khana nainabagi mifam chatharakpagi makha tarakpa oina ngasisu Imphal East district ki nongpok hairok community hall amasung wangkhai kethel asangbe community hall da mifam sing pangthokre club amadi maira paibi singna saruk yaduna pangthokiba mifam sing aduda JFD gi convener Jitendra Ningombana chaliba tha asigi aroiba chayol phawbagi manungda MLA amadi minister singna Manipur da census tawgani natraga tawroi haibagi chapchaba ama miyamda khangangadabani haibaga loinana karigumba mitop khandokdana census pangthokpa tarabadi miyamga punduna achobo iho ama hongnaba sem saragani haina cheksin wafam phongdokhi Laibak thiba thodok amada Imphal East district ki Porompat police station ke manung chanba Carninos hospital mayada ngarang ahing pung 12 makai rom tabada angoba masugi kia Sonet car ama MN01A AS 8301 ama masa mathanda pukrida tasinbada car adubu thorakiba driver laikhidraba driver adugi maming uyumpok hobam dewan lekai dagi mamingna thingbaijam Sani Singh sahi kuntaret apokpa Sanjoy kawi hairi
City Police Station gi manung chanba thangal kaithel gi ngari gali da ngarang ayuk angan bada lanai mioi amagi latrin gi safety tank ama pokhai rakre thodok aduda misi minadi yaw hodre safety tank adu Bihar dagi haujingna pauna kaithel da leiba Birendra Pal Koba amana hangba hotel amagi sizinabani hairi ising thumjinduna leibana maram oiraga nungsit chatpham leitabadagi tank adugi makhum phakai rakhibani safu yamna kanna pokhai rakhiba oibana yumthakta kupa jingasing adusu phakai khre hairi Lema kongda changsilagiba counter blockade ke khongjang adu ingtapa pibam kahendabagi wakalonda khudaktagi handokle haina lema kong area chief organization LACO na thadokpa chirolamana phongdorakli chirolasina makhata na hai counter blockade asina mapung oina sogaliba liangmai ichin inaw amasung mafam aduda khundaminariba kuki phuruki miyoi singdane nomagi suraga hingliba miyoi singda apanba pibaga loinana mahi masing tambada chauna akaiba thokalle misam miyamgi awaba yenglaga tangai fadana counter blockade ki khongjang asi handoknaba phirep lawrakpani hairi kanglop masel nungsi chanana himinaba haiba wakhalon asina mang tharaga lambi thingba tokhibani manaba mongda atopa puruki miyoi singnasu makhan lekham pokbi amadi ireng village da chathariba lambi thingbagi khongjang handokigani haibagi thajabasu lei haina phongdorakle phuruk masel amana amada ikai khumnabaga loinana tungkoina nungsi chanana himinaba haiba wakhalon asida chena thajaba thamsi counter blockade ki khongjang handokba asina maram oiraga tongan phuruk singi marakta leiramba wakhal tanadaba sing kokhanduna ingtapa phibam hanjilakpa oirasunu hainasu cherorasin makha tarakle Security Force na Jiribam da ngarang Imphal Romdagi National Highway 37 Imphal Jiribam lambi fauraga lakpa yotek thangtek puba truck ama check tawba matamda yotek thangtek na nansinduna ain kaina purakpa timber sing phagat pangam khibaga loinana miyoi anisu phagatle hairi Forest Range Officer Jiribam da official oina tawrakiba report amagi matung inna tha asigi tara tarukta Imphal Jiri lambi asida truck amada timber ain kaina Imphal dagi Jiri tamna pukhi haibagi akaknaba paw ama pirakpadagi additional SP Jiri Bamgi supervision makada lengang pokpi khul mayada special mobile patrol unit Jiribam amasung 156 CRPF battalion ki Q reaction team gi apunba team amana fresking amasung checking tawba matamda Tata truck registration number RJ14 JN3247 asi khamduna check tawki truck asi Rajasthan gi Joypur dagi Premchand chahi 62 na thobani aduga Rajasthan Joypur dagi Narayan Lal Bhajia chahi 92 asisu truck asida tongduna lakhibaga loinana makhoi anina truck aduda puriba asi iron script singni haina document sing puthokduna security singda udki tungda security force na singnabadagi truck aduda makhata na check tawba matamda ubim chamaga kun yotek thangtek ki makada lochinduna puramba thengnakibani hairi tungda security force na truck amasung ain kaina puramliba using adu foreman oina miyoi ani asiga punna seize tawki security force na phagalaba using mari leinaba forest department da makhataba legal action lokonabagi damak sinnakhre State Police ki DGP su oiriba Commandant General Home Guard na tha asigi tarama thoida thokiba hukum amagi mari lenana High Court of Manipur na sayol mari gi manungda paukhum piraknaba kangankhre Manipur Home Guard Employee Welfare Association na tha asigi tara tarukda thamnakiba wakat amaga mari lenana ngarang Justice Ahanthem Bimol gi ko na hearing chathabugal loinana hukum adugi marakta chanaba yaba rai amaga pinaba lakliba April 9 da amuk hana khananaba matam lepki Association gi wakat aduda maru oina pallibadi state asigi home guard personnel sing asi voluntary organization amani organization asi Manipur Home Guard Act amadi rules ki makhada leibani home guard personnel singbu Bharat Lanmi police amadi paramilitary organization singa manana uba langani Commandant General gi hukum asina maram oraga personnel singi yaifa thorang sing paikhat naba leiriba association gi thabak thoramda ayat apan pinaba masak ama ohele loinana personnel singi matakta action lokhut haibagi nungnangba amasu pokholle panba yabadi Manipur High Court na state ki Commandant Home Guard na thokiba hukum chanahan bidanaba association na thagat khiba wakat amaga mari lenana sahi asigi January 18 da hearing chathaki maduda court na tha asigi kuntarukta makhatana khananaba thorang tawringe cherakta state asigi police ki DGP su oiriba Commandant General Home Guard na tha asigi 13 da nauna manaba hukum ama amuk thorakhibadagi tholakibani hari Security Force na Imphal West District tagi nongmai kaya phagat khre ukhul da bunker mari thugai khre thodo si thasi ki taratarita Imphal West ke pasoi police station ki makhada leiba ngairangbam Tanokhul road tagi Longya Karong
Lambida Security Force na Operation Satabada Kulai Mayam Asi Fagal Kibani, Operation Data Pagalaba Kulai Sing Adudi, Magzinga Loinaba Country Met Pistol Ama, Nomai Maru Chama Marifumatoi, Magzin Ahum 35 hand grenade Ani detonator Ama, Biofing wireless handset Amani, Official Sing na Haibagi Matung in a arm group na, sensitive Oiba village area Sing that Nomai Kapa Amasung, communication equipment Sing, Ting Naba Tamduna Lakwadagi Operation Asi Satakibani Hari, Nakalamoronda Tasiki Taranito da Ukul District Litan Police Station ki Manung Channa Leiba, Mangkot, Sepuda Security Force na bunker Mari, Tugaikre Maduda, Kaptok Rabat Nomagi Tokning Kunmari, Chupangwangam Kihari. MSW Amasung District Administration Bisnupurga Loinana the Sexual Harassment of Women Act Workplace Act Lising Ani Tarahumdoigi Matangda Sensitization Program Ama Mini Secretariat Complex Bisnupurda Pangthokre Manipur State Commission for Women Ki Chairperson T.S. Knitting from Monchangna Commission Asida Workplace Tagi Nupi Singbo Sexual Harassment Tobagi Complaint Amata Hauzik Paubagi Oina Register Tokri Haina Pongtokre Mahana Makatana Hai Welfare Amadi Empowerment Ki Matang da palladuna MSW asi nupigi welfare grievances loksinba amasung legal safeguardsing inform tawraknabagi damak sembane internet amasung local committee gi presiding officer singna makoigi thogdang khangna ek asibu niyam chumna chanahanba ngamanggadabani ek asi nupa singi mayokta leiba nate nupi singna safe oiba amasung dignified working environment da thabak tahon gatabani haina su sengdoki mahangna makatana hai nupi singi support system gi oina social welfare department na pung kunmari women helpline toll free 181 mathau tawhanduna thamli haina su phongdoki Mayamna Thoido Hendona Masakangna Raba Khoirom Ratan Elias Ataibi Mangang Mari Matang Suba Maitei Maiba Apokpa Khoirom Mani Khomdon Amadi Amutombi Devi Lamding Ilangbam Laikai Thobal District na Hokiba February 15 Tamil Nadu gi Coimbatore da Pangthukiba WEBBIC University ki Convention Seminar da Honorary Doctorate ki Mingthol Pirakpada Lamding Executive Welfare Association Lamding Thobal District ki Maike digi Harau Nungaiba Phongdorakli Haina Lewagi President na Press ta Thadokpa Chirol Amana Hairakli Ratan Elias Ataibi Mangang asi Maitei Maibana Miyoi Lising Kaya Mari Matang Subiduna Awaba Kokonduna Anaba Kayagi Seba Tawbata Natana Lamding de Leba Laikai Mangagi Chakot Torang Sing Paika Lakpada Financial Support Yamna Tobiba Misak Amasu Oili Ataibi Mangang na Matung Tarakpa Punsida Hena Miyamgi Seba Tawba Ngamba Oida Sanu Haina Lewa Lamdingi Maike Digi Phongdorakli State asida ayos amade herbal gi hidak sungnabagi license piba leitabana license yaudana ayos amasung herbal gi hidak sunglamba singi mathakta law gi oiba action lawragani haina Directorate of Ayos ki Director Dr. Akoijam Lokendra na phongthokre Imphal gi lamfelda leiba Directorate Office asida pangthokiba paugi mifam amada Director Dr. Akoijam Lokendra na makhata na hai pangthokliba mifam asi Drug and Magic Remedies Objectionable Advertisement Act Lisingamachapan Yankai Mari Amadi Rules of Lisingamachapan Yankai Manga Loinana Drug Regulatory Mechanism for Ayos Drugs Eki Lisingamachapan Nipuna Piriba Rule Singi Matangda Punna Wakan Taminanaba Pandamdani Haina Pondoki Mahana Makataraduna State Asida Mari Lenaba Authority na Piba Manufacturing License Yaudana Ayuski Hidak Sungbagi Tabak Chatare Haina Tongan Mediagi Platform Singdagi Pangbangamle Kangbangamle Maram Asina Kanagumba Singna License Yaudana Ayus Amadi Harbal Gi Hidak Sunglamba Tingnarabadi Logi Makada Action Lauragani Haina Akan Mawapam Tangkre Right to Information RTI Act Lisingani Manga Amasung National Food Security Act Napsa Lisingani Tarahumde Anigi Marakta Lainaramba Chayetnaba Wapam Ama Manipur Information Commission gi Singthaningai Oiraba Wayel Amana Loisinkre Asem Rosen Koba Mioi Amana Commission Asida Imphal West ki Wangoi gi SPIO BDO gi mathakta tharakpa wakat amaga matangda singthaningai oiba wayel adu tha asigi tara tarukta pikhibani wayel asi permanent record ama oina leiduna tung tarakpada PSHAAY BPL ga mari leinaba RTI gi administration da yamna kanaba ama oiduna lehuragani hairi United States amasung Iran gi marakta ani suba round gi wari chanaba loisinkre hiramasi gi matangda Iran gi foreign minister Abbas Araghchi na hai maru oiba wafam kaya puthokuna khana khibaga loinana athuba matamda manaba purakpagi phibamda yanaba purakpagi phibamda leire adum oinamak yasinaba puraknaba honabada matam kharadi changkigani atopa report amagi matung ina
Oman amasung Iran gi mihut kangbu sing leiriba building aduda America gi mihut kangbu changkide hairi amaromda Iran gi Supreme Leader Ayatollah Khamenei na social media platform X ki kuthangda US President Donald Trump da akanba wapam thamkre America na sanglaba sahi nifutaret akanaba thorang khara lokotlabasu Iran da akaiba amata thukanba ngamdri matung tarakpadasu Islamic Republic asida akaiba amata piba ngamloi Trump di Iran da lengak pairiba miyoi singi sindoklaba matamda mapung phana ingtapa phibam hanjilagani haina phongdokhibani Nexan Motor India na lupa lakh mga lising humpumanga piba graphite MPV launch tokre Nexan gi Chennai facility da semgatpa gari asida mi taret tongba chanbaga loinana imung manunga punna chaminabada khudong chahalagani company asina India ki chawkhat thoranga mari laina paikalakpa thabak thoram singi manung channa puthorokpa gari asida Chatruka kunmanga liter phawbagi luggage capacity yawbaga loinana airbag taruk electronic stability control traction control hill start assist amadi brake assist na singba standard safety feature kuntra hena yawri liter 1.0 engine power piba gari asida manual amadi AMT transmission option yawri gari asi liter amana kilometer 18.3 thawba yai hena suphongdokre